Lakhipur Online Putoksaba Jun Gitang Kuntaruk Irai Numit ki Khomjinba Pao tabirase. Ahanbada Maroi Pao Adungai Bharata Lauthokiba emergency ki chahi yangkhai mathoi mapung pharakpada Silcharda BJP Kasar District Committee na Black Day pangthokre. Dolu Turel Torban ninkhairakpagi thodokna Udharbonda chauna awaba mayok na hale. Kasar Jila ki Ichel Kalaba Rukni Turelda Iraq na kibinupi ama nungma matung ngarang asibak jang phangkhre. Laibak asigi diplomat barfuni thogi maphamda Bharat ki maming lairaba haino makhal sing khudol tamkhre. Venezuela da anirak thokna akanba yuar hakibada mioi chamaga mari leikidre lising ama hena asoka panangkhre. Amasung Khaidem Silei Machanubu Indian Junior Women's Hockey Team ki captain oina khankhre. Hauzik mapung oiba pau tabirase. Adungai lising ama kachamapan humbutara manga ki June gitang kun manga da matamadugi Prime Minister Indira Gandhi na lauthokiba emergency adugi chahi yangkhai mathoi phaba numita ngarang Silcharda BJP Kasar District Committee na Black Day pangthokre. Thoramasigi sarukama oina wangang loisingna emergency ki matamadu Bharat ki democracy ki puarida khwaidagi amamba tangkak amani haina phongdoknakhe. Thoramatuda BJP ki luchingba Nityabhushan de Asa University ki Professor Debatus Chakraborty Udoy Shankar Goswami MP Porimul Suklabaida Hanagi MLA Dipayan Chakraborty Niharanjan Das amasung Hanagi District President Bimolendu Rai na chingba mioi kya na sarukjakhe. Thoramatuda wangang laduna Nityabhushan na emergency gi manungda miyam na mayok na kiba awaba chaitheng kaya gi matangda palladuna Kasar gi Kovindrapur kaisa yauna lamdamasigi mioi kaya matamatuda jela thamki haina phongtokhe. Thoramatuda emergency gi mayokta ihauda sarukjakhiba mioi kuntra manga romda ikai khumna botke. Professor Debatus Chakraborty MP Porimol Suklabaitana chingba wangang loisingnasu emergency ki mayokta makhoigi wafam sing thamkhe. Kasar Jila ki Udharbon lamdamda Dolu Turel ki Torban ki mapam kaya ningkhaiba ki thodokna khungang ahung ki mioi kaya awaba mayok na halle. Paka gi lambi ama aduga thong ani gi approach su ningkhaikhre. Masina maram oraga series tol Saitanagar na yauna manak nakpa khungang singi chathok sasin gi awaba mayok na halle. Khanghauduna kankharlaki bei singi chel na maram oraga PWD department na saba paka lambi gi achoba saruk ama su ningkhaikhre loinana Paka gi thong ani gi approach su ningkhaikhe. Masina maram oiraga series tol Saitanagar yauna apunma khungang ahum papan lamdam ka chathok sasin gi lambi mapung phana thingjinkhre. Mafam asida atopa chatnaba lambi leitabana mahiroi sing amadi nongmagi suraga tanba mioi singda kaiba pire. Hojik chathariba school ke exam da mahiroi sing chathok sasinda thoidokna awaba mayok na halle. Kasar Jila ki Rukni Turelda Iraq na khibadagi thiba phangdana leirakibi Dholai Thana gi makhada leiba Lailapur outpost ki saruk oiriba Tutartol Bagela khungang gi chahi 39 surabi Belarani Daskia Sibakchang nongma matung ngarang police na Rukni Turelda gi lokhatkre. Haksang adu postmortem gi damak Silchar Medical College Hospital la thakre hairi panba yai. Nupi asi haukiba yumsa kaisa numit ki nungthil gi pung anirom taba matamda Ichel Kalaba Rukni Turelda Iraq na khibani amasung ngarang sagol se numita phangkhibani hairi. BJP ki National President Nitin Nabinna akhanaba cultural outreach initiative amagi sarukama oina laibak asigi konungda leiriba laibak marfuni thoigi diplomat singda Bharat ki maming leiriba premium haino sing kudol tamkhre. Kudol asigi manungda Bharat ki khwaidagi maming chatlaba haino makhal mari yaure. Madu sing adudi Gujarat ki Gir Kesar, Andhra Pradesh ki Bangana Palle, Uttar Pradesh ki Dussehari amasung Benarasi Lengrani. Hairiba haino sing asi makhoigi top top mahau amadi manam chenba makal singni. Karani mamangda Prime Minister Narendra Modi na mahaki man ki bat thauramda lebak asida leiriba tongan tongan ba haino gi makal singi matangda wangangkhre. Venezuela gi konung Caracas amasung masigi akoibagi mapam singda thokiba kanba yuarda yamtrabada mioi chamaga humpumari leikidre amasung mioi lising amarom hena asoka panangkhre. Yung kaya amanga ta thokle amasung yung gi ateka kai marakta nanduna leiriba mioi sing kanbagi thabak kanna chathari.
USGS की रिपोर्ट की मतुंगिना जून की तांग कुनमरी की नुमिदांग दा थोकिबा अहानबा युआर अदु रिक्टर स्केल दा 3.2 ओइखि अमसुंग मसिगी मतुंग सुबनतगी सेकेंड 38 की मतुंग दा अमुखन्ना रिक्टर स्केल दा 3.5 की चांग दा अनिसुबा जुआर हाखि वेनेजुएला की कोनुंग काराकास अमसुंग मसिगी अकोइबगी एयरपोर्ट मेट्रो अमसुंग गैस पाइपलाइन सिंग लोइनमक थिंगजिंख्रे अमसुंग मियोइ लिसिंग कया मसागी मयुम थादोकनदुना चटनाख्रे वेनेजुएला की एक्टिंग प्रेसिडेंट डेल्सी रोड्रिगेज ना स्टेट ऑफ इमरजेंसी लाउथोख्रे अमसुंग यूनाइटेड नेशन दगी मतेंग निख्रे हॉकी इंडिया ना मथंग था जुलाई की तांग मंगा तगी जुलाई की तांग 13 फाउबा यूनाइटेड किंगडम द चथगदौरिबा एक्सपोजर टूर की दमक पुन्ना मियोइ कुनमरी न साबा इंडियन जूनियर वुमेन्स हॉकी टीम लाउथोख्रे अहानबो इना अनोबा चीफ कोच टीम व्हाइट की मखादा टीम असी स्कॉटलैंड अमसुंग इंग्लैंड की तोंगान टीम सिंगा लोइनना मैच 3 सानगनी टूर असी की दमक मिडफील्डर खाइदेम सिलेमा चनुबु टीम की कैप्टन होना खनख्रे इंडियन टीम असिना अहानबा मैच अनि सानगनी मसिगी मतुंगदा यूएसए इंग्लैंड अमसुंग बेल्जियम की जूनियर टीम सिंगा लिलीहाल नेशनल स्पोर्ट्स सेंटर दा मैच सिंग सानगनी स्क्वाड असिदा गोलकीपर अनि डिफेंडर तरुक मिडफील्डर निपान अमसुंग फॉरवर्ड निपान सरुग्यारी पनबयाय खाइदेम सिलेमा चनु मणिपुर की इम्फाल ईस्ट जिला की पोरोंपाट सब डिवीजन की मनुंग चनबा काइरांग ममांग लेकाई दगिनी खाइदेम सिलेमा चनुबु इंडियन जूनियर वुमेन्स हॉकी टीम की कैप्टन होना खलकपदा मणिपुर की हानगी मुख्यमंत्री एन बीरेन सिंहना महाकी असेंबली कॉन्स्टिट्यूएंसी की सानरोय सिगी दमक हराउते अम फोंदोकलदुना याइफा पाउजेल पीख्रे लखीपुर ऑनलाइन चैनल असिबु येंगबिरिबा सिंगना पाव असिबु लाइक अमति शेयर तौबियु अमति हौजिक फावबा चैनल असिबु सब्सक्राइब तौबिद्रिबा सिंगना सब्सक्राइब तौबियु अरोबदा मरोइबा पाव अमुखन्ना अदुंगै भारत लाउथोखिबा इमरजेंसी की चाही यांखै माथोय मपुंग फारकपदा सिलचरदा बीजेपी कासार डिस्ट्रिक्ट कमिटीना ब्लैक डे पांगथोखरे दोलू तुरेल तोरबा निखाइरकपगी थौदोकना उधारबोंदा चावना अवाबा मायोकना हले कासार जिला की इचेल कलबा रुकनी तुरेलदा इराकना किबी नुपी अमा नुंगमा मतुंग ngarang असिबाक चांग फंख्रे लेबाक असिगी डिप्लोमेट मरफुनिथोगी मफमदा भारत की ममिंग लेरबा हैनो मखल सिंह खुदोल तमख्रे वेनेजुएलादा अनिरक थोकना अकनबा युआर हाखिबदा मियोइ चामगा हुमरी लेखिद्रे लिसिंग अमा हेना असोकपन नंख्रे अमसुंग खाइदेम सिलेमा चनुबु इंडियन जूनियर वुमेन्स हॉकी टीम की कैप्टन होना खनख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसिगी ओइनदी मतंग असिदा लोइजरे।